Iro Rumsi Om Kurukhetram Gaya Ganga Pravaso Pushkalani To Tithangatani Tatpa Punnani Tatpankali Bhavanti Ho lagi kanodo kapiro lagi kitang ising aduda ako na ganga si mafamda lingkadam ni hanak halaga lagi su kitang kakapi jadi ako magmubag an man motor si ganga si ako ipai su niya kitam ka ako na hishoy kara kamasi Om Abhamma Bhuvano Loka Devo Sri Pitrimanava Kirpantu Pitaro Sarvyamatri Matamaho Atitapul Kotinang Saptadipo Nivasinang Maya Dattino Tayano Kirpantu Bhuvanotrayam Katiro Sinato Gangala ko na siligatan si ahum latal wala to si ato po 당시 나시기 돌아가시기 새로운 셰샤피나가 셰샤과 어자 상상용 미니꾸마르 넥싱디에 나가 너로세 Ikaw na nakuram jari kabi ng bukay da sa nabage nang ipongada leptuna nang natuglapa ngayuba ngayroy handang mapuksima asiba pijol tonduna nang di sakredana nairay bakta kabi ng bukay da sana bage nang natamlambak ko dolsing laikaphan na saline lairihing mangay ba asiba kaya karamba masugi laino muphamda sanagi kabi ng bukay da sa
su khufam khangde leitraga ta khangine nangi na gun leilam na leikai palla libase Laukham Nandakumar Nangu kaida Sala page Kurang jadi Mathang asi kabi Nandakumar gi leiri himbangai ba asiba kaya amasung karamba machu gi leino mungpangda haiba sering sida ni ma haiba hiram asitani nabigidaba Dr. M. Somida Singh, Assistant Professor, Lakhimpur Senior Secondary, Manipuri Department, ningsing naba nolokchari lona haiba odasida achamba kudol piyangkang kambina naba aikoi khodiwalgi Vice President ichi ayapong sujamukina achamba phaiba piyasi kudol kambina ba nolokchari kabi ini di mapanda iko ilang pantara ito itang bagaloy na na orang sige dash na ningsing biriba mali mang na ningsing biriba pula mapui kay kuno de bagaloy na na agad siya ba kung dokteri ay Nandakumar di program niya hay ba ay ko di wala basantada ay di makit ang matang pudol tam dali hay ba di ngasi di platform sida lecture ba hangga ba ni aduduna jamna atin ba matamda semjaba paper ni paper si ay ngasi di ay nung sijar ba maru Nandakumar di mapanda ay hangga hijaba puna makke katok sari timbiri ba puna makku akat sa bagaloy na taram na sari ay gi topic lairi hingba mai ba asiba kaya amasung karamba lairi matuno mo pansida hai ba saire lari ani sida nung siraba ay ko gi borak tampaki yong angry boy khairaga tangnariba Laukham Nandakumar gi ibagi style lon mapondo aduga saire amani katang lokhat jaraga naina jabani jamna alipa matam na suplagi ahing amang katangi matam lojaraga masigi paper silan tok jabani aramba soibo kumba ngapiyo haiba apun si mayam da thamdari leptana chenthara kai babarak tampa asigi sairegi khongchatta chingjunggi matawum taru taru nik nik ingna lena chenthariba naha oiba ai besingi manungda kabi amani Laukham Nandakumar masagi saireng lairi ohum tampa asigi saitari pukaida lengraba kudol tamladuna kabi ama oina sakak chariba ai bani ahan ba saireng lairi hingba ngaiba asiba kaya ingsok Lising amaga chama panga marputra mapan ani suba saireng gilari karamba masu gilaino mongpanda lising ani ga sup na tare sanagi hi lising ani ga unitol ahum suba saireng gilari sanagi hi phong laba matungda punsigi aloi bawoina kabi saitage pampata ai koi do naba aloi ba khomchat oiki ahan ba amadi ani suba saireng lai ani sidagi saireng khara lokhat jaraga miyam iseba oijage lairi hingba ngai ba asiba kaya hai ba saireng lai asida matang sigi punsi asina asiba gi saklon lauraduna hingnari ba miyoi sing asigi thamoi da thauri ba pukning da khalli ba wakhal sing asiga loinana mit mangda uriba mathong marang khangraba natai putai chungcha chagraba punsigi masak singadu jamna ningthi jana marik chunna kabina sereng asida ulai haujiki matam asigi punsi khongchat asidi jai raba punsin nau ha se yamang jagraba samjinna bada onthokna awaba oiriba matawasibu kabina tongan ba murti kaya da sagat na jamna mayek senga apa basingi mit mangdalan kore ko sarang na bagi sapudaba nungsi bagi putsana jalli ku lai koilaba laita da bagi singdi da cheli I ni hunjau da bawa thoki
Koyonggumna saklot nung tingi amamasing na sanari mangarguni jadugi saru macet paitma. Ijam jam jaba sanggo macugi hidana bangam dabalay gitamoy natung makiniti nubit kuding lenglak padating kang na nung sige unsa. Munbi hilo na nung sasor tabit tamcet saba ayuk amasung nung tilda asagi kubak mayayda sana jaba mang amagi ankor lamay mapat. Sayreng asi apa basing na pathora pa matamda artha da punsin nung jadraba haining basing na khara khajik hennan kibana wahi parengi marakta poetic discourse ki maridu maka phong na madom masak thok na lepjaba ngamdaba kaya amadi jawdaba nate adubu kabi masagi oiba top top pa mawong matawa magi Kuigi maram zat adumadi iroi da loina dona naitom tajaba sakta mama pura dona laijabagi phajaba masagadu aikoina alamungba mangal amagumna sayenga sida uba phangi kabigi thamoi nungda haining liba phongdok ningba kayama loina idana lairabasu magi poetic discoursing asinadi loina maktu phon dona puba ngamdabagi awaba masaktu mayek sengna sayenga sida aikoina uba phangi Sayreng asida kabigi phajaba wahay watana mit nakongi apil no koirabasu artha lausin mangamdabagi awabagi ningaya madi punsin dona arum thamoy nung dalay Kabi Nandakumar na sayeng layik asida asiba bukaw mangamjadraba ama oina jamna cheksinna siba haiba wahay si sayreng ayambada kaya hanjin panjin bagi apamba masakto Isay simantani mongpang taksida nang daiga haiba sayeng asida asum na supongok na takli at kot si bagida maglakpani karigi sida na hangani nang gidama akay dalitliya masung atat palay pa rin natini punsi haiba si layrihing bangayba asiba kaya at kot Sayreng asida Kabi Nandakumar na si bahay ba sidi isorge mapamda isorge nakta amo hanjin jabani hay ba wakal silaw jara duna anna na sining magi wakal du sayreng asida ulay akay balil macet kum sangjin na bajatra ba amadi atak palay prengi saktam hoy duna mamanjaw duna ari mada mangki gadaban nati punsi hay ba sige masakto ninghi jana phonggok duna tai Kabi Nandakumar gi ani subat sayreng layi karamba macugi layno mongpamda hai basida sayreng sing asigi mawong mataw sawong sada kaya sing asi urubada naha oiriba kabi amagi pukming wakal gi manamna pumsat sakay na sandora pagi laynam apa basingda pukming tamoy ani tuna na jaw anduna pawhal kabi gi tamoy da pawra pasinggu thawa isa sadana mong hadana Sat haydori kabinani Longi akha pa hanggoy balay tabawahi sinna punjom silai sayengi masapung mado Kabi Laukham Nandakumar gi sayengi khulida haidagi phajaribadi thamoy da phaurak li basingdu haidok pada athingba mata thamlamdana jamna maning tamna haidok pangamjabagi lausing haidok pangambagi sakpi thuna ama lejai masini ikoina haidagi Kabi gitok to pasakta mama hoina ekoi puting magda phawri masi maki kabi masagi tok to pagulamani haida bangamloy kari gumba matamda masi gumbasi haina da bamiyoy singdadi tabada onthok na awaba masakoi regi jatnabiga jeknabaga ningkha gi angang haiba sayreng dagi ipisat matek amatang lokhat jage God namit thok ringai angang asi hatok la sini janabi nang ai di aron no pudor isor na piba ai di mathau tadre deng bagiamo jening thaman ba jagi mai thong se satna bina lekha ta na manghal la ba mirol sina nipuk among thoglak labadi pa ki phamung dagi nupi singbu segai ga pioina lauki gani anpot lamai kontrani pa Kabi na masada hangoy ba amat talay trabada lon gi akhak pa amamu thamludu na kanadre haidagi mawongda ikay hangoy ba pok traba sayreng gi muti ataiso matang sagalai kondom darjan
anauba sahina lakpada haiba sayeng asisu pandaba ngamde matang asidani kabi Laukham Nandakumar Manipur Himalay Park Sargar gi Lepak ni hainari basi lali haina mathong bongna law kiba kabi amani sarga oiba tarabadi es paklabi ningon ama phau lai roidabani isang thauna hai kibi kabi ni Lepak sida es sargong naba lairiba sadong ba heiba nipa sing uraga makoi gi mayok terlep tuna kabina kondom derjan jamthong kudinga jenduna anauba sahi lakpada angakpa phangna nungaigabagi sattamdu sairenga singsta puttai asigumlaba londa putada pena rajniti wala singda onsinduna mathwai pena chaining labasu kabigi thamoida phaurakpa singdu hainingba punging ihulasi kabigi saireng sadinota bharat ki ahanba maitai macha pradhan mantri haiba saireng sing asigi ahoba maktada राजनीति दौर सिंह मोसिन बदा हैनरबा सेंदोपदी हैतबा लैपा की मांग नब लैबनी हाइबदु मखागी वही सिंह असीना फंफम मानना सेलई हाइबदु मखागी वही सिंह असीदा साथीरबा वही फंफमोइना फंगोकुना कबीना ताई और कांग्रेस ना फाइरंबा अमांगबा बीजेपी न सेंगु हाइबा जाते BJP na phairam ba mangba Congress na sengwa ba jate lamai kuni thot kabi na saireng asida Bharat ki kang khong chai ba yuwa di nupi lai raga maroi re hai na khali ba rajniti wala singi maram satpu mathok mayek seng na tai nupi da ngaur ba ni pa sing na nupi sing na jabi na ba vote let kuna ning tamba Bharat ki ahan ba Maitai maja pradhan mantri phawba oining bagi mayai karaba matangi mioi sing asigi apa mana lakat piraba mioi singi sattamdu jingthok kuna uhalli saireng asida kabi Laukham Nandakumar asigum laba segai raba punsigi mukti sing asibu jek nanaba honarapada athiba punsigi masak singdu phongdokpa ngamnanaba chapchaba wahi sing sijinarapada kabina ikaiba hangboiba loinamak tu na thaiduna thangki asita natana kabi Nandakumar saireng angang laita na jumban ba ai sibagi pau ai ba saireng sing asida komtharagaba punsigi lekha taraba athiba masak kaya mathang jeglai kabina loiba naidana kabina matamasigi honglakliba matau singbu ururaga akhakpa leitaba mapau kaya magi sairengi akan mapalawaina laura dana tahalli miyamda kabina asigumba ahongba masak sing thamoida phaurakpa matamda oirakliba punsigi phibam sidadi sigana hena parabra haiba phawba khalakpa hingliba punsi asi maram chadaba amagum oirakpagi saktamdu ningthijana saitharai asigumba chapchaba punsigi masaksing asi phongdoknaba laknarapada akanba ayakpa tahaidaba wahi kayana sairengi lon oina kabina pamjana sijinnarai kabi Laukham Nandakumar punsigu manung mapan phawna ubang ngamba kabi amani asiga loinana Barak tampaki Manipuri saitagi isilda serengi ino hapladuna masagi mafam amat tanbang ngamjariba kabini supna khaki mahaki satamasi takpa matanda yongengri point in borak bheri hairagasu mayamna khangnaraba kabi amani punnamakpu amukka hanna puramja